Northeast ahanba oina latest technology shijinnaduna audio visual research center ama Ghari da leiba Manipur International University gi makhada ngashi hangdokkhre loinana kuntra humpumapanlak suba National Film Festival of India gi National Awardee M Romi Maitaiso University asina taram okhre University asigi conference hall da pangthokhiba thorom aduda Manipur International University gi Directorate of Regional Indian Language amadi Research ki Dean Professor Thoksom Chandramani National Awardee M Romi Maitai Manipur International University gi Registrar Professor T Brajeswari Thaurammapu oina saruyaki bagaloinana video conference ki kuthangda Agra gi Central Institute of Hindi gi Regional Director Dr. Parman saruyaki Thauramadu haudokladuna the classical book of Holy Maitais dagi lokthokpa sakok thiren isaisu uki loinana athoiba mithunglen singda ikai khumnaba uttuna memento khusinaki thoromaduga mari lenana Professor Thoksom Chandramani na phongdokibada ingsok lisinganiga mapanda lol asigi survey tawba matamda classical language oiba yariba Manipur lol asi khudong tiningai oiba fibam amada leromki purup ahumna khangnaduna classic language oiba yariba lol asi sijinnanaba sijinnaba changnem liba asi oral language amadi spoken literature chatpa asinani masigidama Manipur International University na lol asigi maramda document tawraba matungda lol asi kannaba asigumba center ama hangdaba yati haiduna latest technology shijinnaduna asigumba center asi hangdokpane amaromda National Awardee Romi Maitai asi awangba thakta thamba yaba mioi ama oiba maramna mahakpusu ikai khumnaba utpane Mahaki maramda research tawningba singna university asi da laktuna research tawba yagani haiba wafam su phongdokhe lon chamaga maudraga nipan se endanger oire haiba sigi manung sida aimol fayeng sengmai sigumba si extinct oire na palame aduga manipuri lon se yamna thajariba classical lon oibe yabagi thakta leiriba aduga ining taw lesem basana jawgursu parliament da motion ne potkiba adugumba loan asi pak chawna ngangnariba community ahum haibidi mitei pangal loi androfeng sengmai kakching aduga maitai sin ngangnariba loan aduga kanglu kunthraga mapan kunthra mari suraba kunthra pan suraba scheduled tribes in the fauna loan na ngangnariba adugumba loan ase siznabagi sangda endanger oire khogi natraga mangthralaba community kunthra mapan natraga scheduled de chalaudaba non scheduled gi adugumba community sing ase khoi ahanba oina aimol koi pura directorate asina MI Manipur International University document tawre CSL 450 computer space lab 450 se koi jita lecture mase notice tadi mase ahan bo igene na khalli aduna aduga loina Romi Mitai se 69 Liziani 69 National Film Festival da ekoi yum sida award phangkraba aduga mani maha ko koi universities da koi professor of practice se koi tu matam da piraga mangna ekoi documentary sida chawba mateng hai audiovisual research mateng pangani loina ma maramda koi research to kanagumna tongbo leragadi Manipur International University da Romi Mitai School of Thought on Manipur film movement da koi audiovisual research center sida to yaragani aduga hafta ge oina ahan bagi oina winter course ama short term audiovisual koi ma soidana tawjaragani masi haira wapam koi hafta amagi habidi 1 week